National Institute of Technology NIT Manipur asi NIT Mandray Director amadi Khuchabi faculty kharana muthat kadore haina People's Action for National Democratic Movement Pandam gi Special Investigation Team na thizin humjin bada khangbangam le hairi Manipur lenga ki Directorate of Art and Culture gi mityang makhada the Royal Theatrical Club na sinduna nomugi oiba theater seminar ama ngasi kaisamthong elangbam laikai de leiba ibudau chingjang naral panganba community hall da pangthokre Huyen Lalong Manipur Thangta Cultural Association Iril Bungna Humpunitoy Suba Foundation Day gi Thoram Association asina sinduna ngasi association asiga sanglenda Kairau Kendra ge MLA L Rameshwar Maitaina athoiba mithunglen oiduna pangthokre ngasi amokok khabaisoi unit hangdokhibaga loinena nauna hanglaba unit asigi office bearer oina mioi 16 khankibaga loinena advisor manga amasu khankrei amasung makhatana mioi kharasu hapsinbada ayaba pikre COVID-19 ge vaccine mathang sahi ge January thada phanglaba yai haina Union Health Minister Harshvardhan Phongdokre Apunba Manipur Matam Isai Kanglup Amik Democratic Students Alliance of Manipur Daisam Film Forum Manipur Manipur State Sumangrila Council Amadi Theatre Center Manipur ne Sinduna International Arts Day ga mari lainana Arts and Culture Cultivation haiba hiramda khana nainabagi thoram pangthokre Lakliba November gi tang taretta pangthokadoriba maraki mikhalga mari lainana District Police Thoubal gi SP Dr S Ibom Chagi Liching Makhada Khongjom PS amadi CDO Thoubal gi timna ngasi Singtham village ta yumthong khudingda chatuna operation chathakre ngasi Bishnupur Police Commando gi kangbu amana Naren Sena mapada achat awong sing check tawbagi thabak chathabada mioi ama kani keji taruk makhai ga konana phagat pangamkhre Durdasan Kendra Imphal DDK gi paumi ama oiriba Langthabal Kunja Awang Laikai degi Koizam Dherazitna kidney animak fail oiduna laibada Langthabal AC gi MLA Karam Shyamna lupa listing yankhai gi sel gi mateng tawkre Patriotic Writers Forum Manipurna chahi khuding gi August ki kun Manipuri lol gi numit thoramda piduna lakhiba tongan tongan ba award ahum ngasi Manipur amadi Guwahati Assamda pangthokpa thoram amada lanthokre Bishnupur District ki manung sanba ningthau khongkha laikai mamang laikai gi mapa lokta ki sarukta laupari kunlom pak chauba athaba phum ama akanba nungsitna ngarangdagi tautharakre Nambol Kendra gi manungda laiba Isok Gram Panchayat Ward number amagi containment zone lauthokraba Isok Awang maning Longjam laikai de laiba imung kulhumdoida Gram Panchayat asigi pradhan Warepam Deben amadi ward member Yumnam Rasi anigi maikaidegi angamba chana bateng bang potlamsing ngasi yen thokre